ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯖꯨꯟ ꯀꯨꯟꯃꯥꯊꯣꯏꯗ ꯀ꯭ꯋꯥꯛꯇꯥꯗ IED ꯄꯣꯈꯥꯏꯍꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ NIAꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯖꯨꯟ ꯀꯨꯟꯃꯥꯊꯣꯏꯗ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕ ꯀꯜꯕꯔꯠ ꯑꯃꯒꯤ ꯃꯌꯥꯗ SUV ꯒꯥꯔꯤ ꯑꯃꯗ IED ꯐꯤꯠ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯑꯍꯨꯝꯁꯨꯕ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ NIAꯅ ꯃꯌꯨꯝꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯏꯁꯂꯥꯃꯨꯗꯤꯟ ꯈꯥꯟ ꯀꯧꯏ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ NIAꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ NIA ꯀꯣꯔꯠꯇ ꯉꯔꯥꯡ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 8ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯅ ꯍꯥꯏ NIAꯅ ꯐꯥꯔꯕ MD ꯏꯁꯂꯥꯃꯨꯗꯤꯟ ꯈꯥꯟ ꯑꯁꯤꯒ ꯊꯥꯔꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝ NIAꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯅꯤꯗ ꯗꯨꯀꯥꯟ ꯃꯔꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯗꯨꯀꯥꯟ ꯃꯔꯤ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:00 ꯇꯥꯕ ꯃꯇꯝꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ स्टेशनꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯛ ꯕꯤꯇ꯭ꯔꯥꯗ ꯗꯨꯀꯥꯟ ꯑꯍꯨꯝ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯨꯇꯨꯝ ꯅꯤꯔꯟꯖꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯍꯨꯝꯗ ꯚꯔꯥ ꯁꯟꯗꯣꯛꯄꯅꯤ꯫ ꯗꯨꯀꯥꯟ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯒ꯭ꯔꯣꯁꯔꯤ, ꯍꯣꯇꯦꯜ ꯑꯃꯗꯤ ꯌꯦꯟ ꯌꯣꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯀꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩ ꯆꯥꯛꯄ ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯃꯥꯜ ꯆꯥꯡ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯐꯥꯖꯣꯜꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩ ꯆꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ PM ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯗꯗꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ 2 ꯐꯥꯔꯛꯂꯕꯁꯨ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 9ꯗ ꯑꯁꯥꯝ ꯂꯩꯉꯥꯛꯇ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯚꯥꯔꯠ ꯔꯠꯅ ꯗꯥꯛꯇꯔ ꯚꯨꯄꯦꯟ ꯍꯖꯥꯔꯤꯀꯥꯒꯤ ꯋꯥꯔ ꯁꯦꯟꯇꯤꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯕꯥꯏꯑꯣ ꯏꯊꯥꯅꯣꯜ ꯄ꯭ꯂꯥꯟꯠ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯏꯟꯐ꯭ꯔꯥꯟꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯠ ꯑꯅꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯌꯨꯡꯕꯒ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤ ꯔꯤꯡ ꯔꯣꯗ, ꯗꯥꯔꯪ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯁꯨ ꯁꯪꯒꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯌꯥꯅꯤꯡꯗꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ 30ꯕꯨ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯆ ꯑꯔꯨꯟꯖꯤꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯦꯟꯗ꯭ꯔ 30ꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯁꯁ ꯇꯧꯈꯤꯗꯕ ꯆꯍꯤ 15 ꯔꯣꯝ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯀꯔꯝꯕ ꯆꯍꯤꯗ ꯕꯦꯖ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯟꯅꯐꯝ ꯊꯣꯛꯏ꯫ ꯏꯪ 2001ꯒꯤ ꯁꯦꯟꯁꯁꯇ ꯕꯦꯖ ꯇꯧꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯇꯪ ꯇꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯕ ꯃꯇꯝꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯅꯤ꯫ R.K. ꯏꯃꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯅꯤ ꯍꯥꯏꯅ ꯁꯒꯣꯜꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA R.K. ꯏꯃꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ MOBCꯒꯤ ꯃꯈꯥꯗ GP ꯋꯨꯃꯦꯟ ꯀꯣꯂꯦꯖꯇ ꯅꯧꯅ ꯁꯥꯕ OBC ꯒꯔꯜ ꯍꯣꯁꯇꯦꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯋꯦꯜꯐꯤꯌꯔ ꯑꯣꯐ OBC ꯑꯦꯟ SCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MLA R.K. ꯏꯃꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ हाईवेद फ्री मूवमेंटगीदमक गवर्नर अजय कुमार भालादा तक्सिंदुना लागली। गवर्नरगी माइकैदगिसु चिंगदा लेरिबा मितैसिंगी लाइफम चंगबदा अथिंगबा अमदी अयेतपा पीदनबा होटनबगा लोइनना फ्री मूवमेंट लेहनबा अमदी इलीगल ओइबा खुलाइथिंग फागनबा होटनरी हाइना थाजबा पिरकी हाइरी। पाउबिटेक लमखाइदगी हौरगा नवार अली फाउबगी लंबी अथुबदा मरी लेनबसिंगना सेमजिनबियु पीडीएफ।
Wabagai Assembly Constituency ki manung chana leiba Paubitek lamkhaidagi hauraga Nawar Ali fawagi lambi ase miyamna satok sasin tawbada khudong chadaba kaya mayoknare maram asina atuba matamda mari leinaba singna semjinbiyo haina Paubitek Development Forum PDF ki Joint Secretary Thongkhong Mayum Muhibur Rahmanna phongdokre Wapham asing asi Paubitek Development Forum PDF ki officer pangthokiba pawgi mifam amada mahangna phongdokibani PDF ki Joint Secretary Thongkhong Mayum Muhibur na makha taduna hairi Paubitek lamkhaidagi hauraga Nawar Ali Golai fawagi lambi asi asugi matik fatana leirakwa chahi yamchilagle haiba yai lambi asi kothoklaga thambiramba asina chu miyamda chawna khudong chadaba mayoknari loinana mari leinaba singna athuba matamda lambi asibu sembidaba tarabadi Paubitek ki miyanga akanba khongjang changchinaba sem saba loire hainasu mari leinaba singda khangalagli